Hi ma'am, ꯃꯤꯁꯤꯡꯅ ꯃꯌꯥꯝ ꯃꯐꯝꯗ ꯀꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ ꯃꯌꯥꯝ ꯔꯧ ꯑꯇꯥꯎꯕ ꯊꯣꯡꯕꯅꯦꯀꯣ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯔꯧ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯁꯤꯗ ꯍꯤꯟꯖꯥꯡ ꯂꯩꯖꯔꯦ ꯑꯗꯣ ꯑꯁꯤꯅ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯝꯕꯅꯦꯕꯀꯣ ꯑꯁꯤꯅ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ ꯀꯣꯕꯤ ꯑꯗꯨꯝ ꯌꯥꯝ ꯂꯧꯖꯔꯦ ꯌꯥꯝꯅ ꯂꯧꯖꯗ꯭ꯔꯦ ꯁꯤꯅ ꯊꯕꯤꯒ ꯇꯤꯜꯍꯧꯒ ꯑꯗꯩ ꯀꯩꯅꯣꯒꯅꯦꯕ ꯒꯥꯖꯔꯒ ꯕꯣꯔꯥꯁꯨ ꯌꯥꯎꯔꯦ ꯉꯥ ꯃꯔꯤꯡ ꯈꯥꯡꯉꯧꯁꯨ ꯌꯥꯎꯏꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯂꯧꯗ꯭ꯔꯦ ꯈꯖꯤꯛꯈꯛ ꯂꯧꯔꯦ ꯁꯤꯅ ꯉꯥ ꯃꯃꯩꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯥꯔꯦ ꯆꯥꯛ ꯇꯣꯠꯂꯦ ꯃꯃ ꯑꯇꯣꯞꯄ ꯈꯛꯇ ꯌꯥꯝ ꯂꯧꯖꯗ꯭ꯔꯦ ꯁꯤ ꯍꯥꯏꯔꯒ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩ ꯈꯨꯠ ꯁꯥ ꯍꯥꯝꯅ ꯂꯣꯏꯖꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯛꯂꯒꯦꯀꯣ ꯃꯌꯥꯝ ꯌꯦꯟꯖꯥꯡꯁꯦ ꯉꯥꯔꯦꯟ ꯍꯥꯏꯗꯤ ꯉꯥꯔꯦꯟꯅꯦꯕꯀꯣ ꯁꯤꯒꯗꯤ ꯏꯪꯉꯦꯕ ꯑꯗꯗꯤ ꯁꯣꯝꯗꯗꯤ ꯁꯥꯔꯝꯃꯅꯤ ꯁꯤ ꯉꯥꯔꯦꯟ ꯐꯝꯃꯦ ꯐꯖꯅ ꯈꯗꯛ ꯈꯗꯛ ꯂꯥꯎꯔꯦ ꯉꯥꯔꯦꯟ ꯍꯥꯏꯇꯥꯔꯦ ꯔꯧ ꯉꯥꯔꯦꯟ ꯆꯥꯛ ꯑꯁꯥꯕꯒ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯣꯉꯥ ꯃꯔꯤꯡꯈꯥ ꯉꯧꯕ ꯍꯣꯏ ꯑꯁꯤꯅ ꯀꯩꯅꯣ ꯁꯗꯅꯥ ꯃꯅꯥꯒꯤ ꯕꯣꯔꯥꯅꯤ ꯍꯥꯎꯅꯤ ꯎꯔꯤ ꯑꯥꯂꯨ ꯏꯔꯣꯝꯕꯅꯦ Sampai
이거 buona. Itu kalau mẹ ngâm mấy cha bên mình là có cái quả ngâm mấy kim house mà lúc đi bắt cha bên hatu cái sao là bọn cha jure
이러면서 이랬어. 나 동시에 아마라. Jangan kasih kau ni memang kau. Kita Tilo Sisiya Sigalema Atelo Sajare Ma'am video sing review targati like share comment subscribe to work abigano ma'am ai channel se anobani support to view anova subscriber viewers jaroga so ai channel se support to view se haraga mata sido sinjage ma'am mathangi video damo amuk phangarase bye ma'am.